Kuki khutlai paibasna Jiribam dagi Meeoi taruk Phakhraga thawai yaodaba Hakchang Oina Phangkhiba Adugi Mayokta lamdam asigi tongan mapham da changshilliba khongjang sing adubu shougatladuna ngarang numidang Thoubal District Salungpham Da Meira rally Chatkhre United Club Salungpham amasung Salungpham Apunba Meira paibina sinduna Chatkhre Meira khongjat adu Salungpham Bathak kai Singtam High School ground dagi hauraga Salungpham gi tongan mapham kya fauduna chatlaba matungda Jingtam High School ground ta amuk halaktuna miyamna minute ani tumina leptuna awaba phongdokhe Meira khongjat adu da saruk yakhibi Salungpham Apunba Meira paibigi president Thingbaizam ngangbiton leimana hai Kuki khutlai paiba singna pikliba angang ahum yauna punna Meeoi taruk pharaba tungda midung silaitana hatkiba asna lamdam asigi mama oibi singi thamoida pendabana pikthale Jiribam asi Manipurgi saruk ama natrabara hainasu makna makatana phongdokhe